Hogi Zawjang Tekta Mapangal Kalaba IED ama Pokhai Kre Asokpani Churchandpur Hospital da Puraklam le None Police na di Pokhai de Hai Khopum PS na di PRO da Hangbiro Hairaki Ozamasi Khoi Ngarang Kupung ama Khairum Tarpa Habatare None District ki Manung Channa Hoi Khopum PS na Konba Zawjang Tek Khogi Mapangal amada Mapangal Kalaba Impulsive IED ama Pokhai Rapada Cookie Melter ani siraga ahum na soki bagi masi khoi social media platform da viral lora ke bani habatare oza adubu masida khuna thawdok asi khoi KNFP na khoi gi KNF ki kangbu amana IED plan tongna ba hotna bada soibadagi Pokhai ramba yai haina chingnabadi lai haina badi palli adubu oza masida asok khoi gi None police na di Pokhai de na hai adubu amarom da Khopum PS na di PRO da hangbiro haina hai ke bagi wa koi pause kamai be Lilina haibudum kadum sumba am yaugre khoigi hingsa tawnaba honaba da soibadagi khoigi Pokhai bani haibuduma adu asengba oire haibasinma aina thamge aikoina yamna toina adum hairi hosik adum lambi leite mapandagi laiba mitop kuki sin kanguna manipur thugaina bagi lalong aduga madudaida tongsillaga malhallaga Makoibu Sisinaraka proxy war Tauraga Manipur Chathariba Lulam Mapu Hibatare Kasigi Kanosigi Ani Sigi part Amagi Kanuneva who two Eva Kanomiamse Maram Makudi Hingsana Tanamakui the reason late say Mamang the high keeper to Malangi Lebak Simbagi Malangi State Sakutpagi Malangi Puarigi Malangi established boundary Ama Laga Lapu cookies in Nate the sin cookies in 1919 years high Manipur the Sanko Haugrena Laena Kalagas. They became a part of the Manipur. Manipur have a lamdam dugi like Maitei Singh Mandaleda, Burma citizen ki part oigiba, Bangladesh ki Sileta, Makoi citizen ki part oiba, even you know about Assam, Tripurada, Tripuri, Manipuri, then Maitei Assamese Haidana Barak Billy the Ladiba, CD Malian Yanavangatani. In the same way, Madugi Lambi to the Sin state of Burma, the Laiba Matamatangi Laiba sing the 1951 among the Lapodagi Masama Susing Aduna, Manipuri ko. Hairaga Kongjai Manipuri, Natraga Makoida Tolaga Lamina Badudi, Aikoina. Adum hek pok mina bisin ina utuna koi lawgani adubu lai hori ba mayam dugi misang yambagi natraga masing yambagi khudong chaba lawraga Manipur demolition theory Manipur thugai na bisin ba aduga makoi gi strength kene b gumba kari gumba mayam ma masida kana pusal akanda koi gi lejeri ingta pa thugai gene na khanba sigi wakhalo na se hoji phogu muida koktri aduna hariba asi laibanina aikoina nimit khuding gi bhalen si khudong chaba yengna lairi hayengju hojiksu hanna high Sahi Pazalak Labani, government must think never concerned authorities and security forces saying now, young effectively was it a wongam topani, adu the wongam the bagi, Natasun Nate, Tauroi, Hibagi Kanoma, Adum Kara, Tauhan Bagi, Karazu Yawuduna, Masimisam Yam Awasi Kangani, Maramaduna, Ikoina, Haidiba, Saigi. Pot mayam sing se yenga kanda akoina yam section na hauji shu misam yam sing se community for khuding makimisam yam sing yam section view maru particularly CSOs and then mayam laibiri ba daita lawiri ba mayam sing sina adum hena khangbira baduni madudi hauji shu horen su hayeng su anywhere any place any time kudong sa ba yenga violence thokna ba violence khuthang da makoi issue se hingan banatana makoi gi atopa historical document laite makoi gi wariba ngasai gi concocted history the based over lyric sing madu hayeng malem gi thakta la akanda natraga pi wari chana ba la akanda madu sanaba yaroi de pot ngatani ko adu siguma mayam si yenga kanda violence si thokali hai se yenga kanda madu gi precautionary measures preventive measures mayam singa se lokhat hobugi akoi isagi maike de gi government ki maike de gi sangi aduga kasata sengna acho bomo Pokhai kre hai basi soi adum summa wafam ni aduna madu saigi improvise saigi kanado bomb do madu kanani akogi misam yam halengdana hatpa kotpa se makha sathaba yanaba tawbuda masana masagi oiba suicide haibadi kaijaraga sijabagi case soidina oigani na thamge ko yama chuma phone de zan thambi gi boza mathang da mulak che boza